1981 gi May thada Greece ki Atiyadagi Green Frogs nong tabagum tarakhi La Mancha Negra kauba Black gu makhalasina Venezuela da miyoi lisingama chanipan hatkre 2011 da thokiba Great East Japan earthquake na Japan bu North America da 8 feet naksin hanbata natana nongmagi matam 1.8 microseconds telhanki adom khangbibra kanagumba ama music taringai da hakchang da tu chungba powerbadi miyoi adu special mental condition laire haibasi lawba yai. Fact number 1 2014 da India gi Northern Uttarakhand gi chahi 53 surabi Kamla Devi kaubi nupi amana leopard ama hatkhi thaudo si mahangna mahagi labukta chatpa matamda ising khaurangi haiduna ising solingai da leopard aduna mangonda changsilaktuna attack torokhibani matam masida mahaki khutta pairiba thangol adugi matengna leopard aduga mayok nakhi thongna phana pungkhai ama hena fight tawraba matungda mahangna leopard adubu hatkhi. Fact number 2 French veterinarian amadi microbiologist Gaston Ramon asi 1930 amadi 1953 gi marakta Nobel Prize ki damak 155 times nominate tawki adubu laibak thibadi amuktang phawba winner oikhide mak asi aikhoi gi malem asida Nobel Prize ki damak khwaidagi masing yamna nominate tawkiba miyoi amani. Fact number 3 British naturalist E.B. Ford na moski species kaya ama puthoklammi species sing adu mahaki maming lauraga E. bobana E. kokana E. dodana E. fofana E. hohana E. kokana E. lolana amadi E. momana haina tholammi mahak asi ecological genetics ki father ni haina launai mahak 23rd April 1901 da pokhi amadi 2nd January 1988 da chiki. Fact number 4 Chinese pedicab natraga rickshaw driver Bai Fangli haiba miyoi asina chahi tar nipan mapung phana punna 3,50,000 yuan donate tawduna lairaba student chahum henbada mahi masing tambada mateng panglammi mahak 23rd May 1913 da China gi Kang country da pokhi amadi 23rd September 2005 da masagi chahi maudrani thoi subada chiki mahak siba numitta miyoi lising kayana aroiba bidai piba laknakhi. Fact number 5 American astronaut David Scott na nungthang ama amadi uchek masa ama chap manaba matamda thagi leimaida thadarami masi Galileo gi gravity experiment adu nauna changyeng tawbani mahakna thadakiba posak ani adu chap manaba khongjel da taraktuna thagi leimaida matam amatada yauraklammi. David Scott asi thagi leimaida khongdakiba 8 suba miyoini mahak 6 June 1932 da United States ki Texas da pokhi mahakna saruk yakiba space mission singdi Apollo 15 Apollo 9 amadi Gemini 8 ni. Fact number 6 Persia gi ningthau Cambyses II na Egypt landabada Hwdong Sijinaduna masi ningthau asina Egyptian society da Hwdong asi awang bathakta thammi haibasi khangbagini masidagi ningthauna Hwdong masing yamna mahaki front line singda puraklammi masigi fall oina Egyptian lanmi singna Persian lanmi singda khulai thau haiba yaramde masi makhoina Hwdong singda aso apan thokadra haina akiba phawbagini. Fact number 7 Common sweep haiba uchek makhalasi landing suktau tawdana tha tara phawba paiba ngami makhoi sing asina pairingai matamda tumba amadi makhoi masel loinaba ngami. Fact number 8 Second World War gi matamda German gi Nazi singna B3 cannon kauba super weapon ama chanaba hotnarami super weapon asigi range asi 165 kilometers ni amadi masigi potential na minute anigi manungda London City destroy tawba haiba asigi asada
hotnaramबani construction gi final stage ta 25 guns hapchinnaba hotnaringeida United Kingdom gi maming leraba RAF Dumbuster singna ikhang khanghodana attack tawraktuna sakti leraba khulai asi thugaikhi. Fact number 9. 1898 ki June 10 da British mathematician Alice Lee na All Male Anatomical Society gi meeting amada wa ngangkhi masigi su mathakta 35 skulls ki achaubo onki masidagi mahakna miyamda utkhi madudi miyamna khwaidagi hena thajaba anatomy singi maraktagi kharadi khwaidagi pikpa skull pali matam adugi anatomist singna thajarami madudi skull size na miyoi amagi intelligence determine tawba ngammi. Fact number 10. Atopa cemetery singdagi khara tonganba Four River Cemetery kauba Los Angeles ta cemetery ama lei. Haiba cemetery asida maming leraba film, music amadi pop star kaya phumkhre. Masi makhoigi aroiba pothafam mafam amani. Cemetery asi 1899 da linkhatkibani. Masi ahanbadadi Hollywood Memorial Park Cemetery haina kaurami. Fact number 11. La Mancha Negra haina kauba angakpa black gu makhal ama Venezuela gi Caracas ki lambi gi saruk singda sandoktuna lei. Substance asi yamna thana greasy amadi gummy oina lei. Lambi asida black gu na maram oiraga auto accident thokpada sikiba miyoi lising ama chanipan sukre. Masigi yamna ngakpa black gu asi 1986 da ihan hana autopista Caracas La Guira highway da ukhi. Masigi asengba haurakpham asi ngasi phawbada kana amatana khangba ngamdri. Fact number 12. Australian mass murderer Martin Bryan na nongma nupa amada nongmai kapke haina tawrami. Adubu kapamakti kaplamde. Masigi maramdi chahi ahumgi mamangda car crash amada nupa aduna mahakpu kanbikhi. Masigi matungda nupa adubu mahakna thadokpikhi. Martin Bryan asi asuki matik sathiba miyoi amani. Madudi mahakna 28 amadi 29 April 1996 da thokiba Port Arthur massacre gi thaudokta miyoi kunthra nga kaptuna hatkhi aduga kulumdoibuna asok apan nanghankhi. Fact number 13. 11 March 2011 da thokiba Great East Japan earthquake haina khangnaba akanba earthquake asi Tohoku region gi Osaka Peninsula gi nongpoklomda 72 km chalaga Pacific Ocean da thoki. Earthquake asi chaurakna 6 minutes lom chathakhi amadi tsunami su thoki. Masigi Richter scale asi 9.0 ni. Masina Japan bu North America da 8 feet naksinhankhi amadi nongmagi matam asi 1.8 microseconds tensilhankhi. Fact number 14. 1981 gi May thada Atiyadagi asangba machugi hangoising nong tabugum tarakpada Greece ki Neplion gi miyam pumnamak ngagnakhi. Angakpa thawng asida Greek Meteorological Institute na masi akanba nungsit amadi water spout na asangba machugi hangoising asi North Africa gi water body singdagi humgalakpa oiramba yai haina thajaba phongdokhi. Masigi maramdi hangoi makhal asi North Africa gi water body singda marang kaina leibanani. Fact number 15. Joseph Blankson kauba Nigerian contractor ama boat accident amagi victim traumdoi kannab hotnabada sikhi. Mahangna 28 July 2018 da reverse state ta leiba Edonema Bakana waterway da passenger sing adu kannab hotnabada hangkat handa traumdoi rak iroirami. Masidagi mahak chokthaba henmanbadagi makhoi 12 kalamlaba matungda isingna chenthaduna thawai thakhi. Mahaki puksel chawba sigidama video sibu like tawbiu. Fact number 16. Maming leraba scientist Albert Einstein na mahaki ahanba nupi Mileva Merrick asi 1919 da divorce tawkhi. Divorce agreement aduda asumna pali madudi
Einstein-gi tungda phanglakadaba Nobel Prize-gi senpham pumnamak merik amadi mahaki machanupasingda pigadabani. Wafam asi Albert Einstein-nasu promise tawduna thajaba thamki. Chahi khara lairaga Nobel Prize phanglaba matungda Einstein-na mahaki wasak adumak ngakhi. Fact number 17. Adom khangbibra kanagumba miyoi ama music taringaida goosebumps haibadi hakchangda tu chungba pharoklabadi miyoi adu special mental condition lairabani. Masina makhoida yamna sathina emotional oihali. Asigumba condition asibu frisson haina khangnei.